Manglam chatta ipai pusingna thambiramba NAAT amade Chatna-Kanglon Shing Thugaiduna Mapan Lam gi Chatnabi Matou Tamnarakliba Asi Aphaba Khudam Natte HAINA Social Welfare Minister HEIKHAM DINGO na NUNGNANGBA PHONGDORAKLI wafam asing asi amai piba apul lup kanglaipak na sinduna MDU holda pangthokpa pokpadagi siba fawbagi thauramda sanamahi lainingi manung chanalaiba thauram singgi Manaba ama puraknabagi damak numin mari ni gyoiba khananainabagi mifam amaga mari lainana TOMTV na hangba wahangi paukumoina mahakna phongdokhibani thauram aduga mari lainana Minister HEIKHAM DINGO na hai ipa ipu singna maihaurodagi semlamlaba maite aikhoigi Chatna-Kanglon kaya ngasidi ahongba kaya lakre matamgi matungina ahongba khara lakpa haibasi hauna sani adubu ipa ipuna thambiramba liklam sing adudi kaidana chatpa yamna maktangai fade furup amagi identity haibasi furup adugi NAAT amasung liklamgi makha pole laibok thibade ngasigi khunai asida thokpa thaudo wathok amade laiten gi oiba thoram singta manglam chatta tawramdaba kaya ama yaushilakduna ngasidi furup asiga yemounaba mongda chatharakpa thengnare Mapan lamgi Chatnabi Matou Tamlubadagi ngasidi aikhoigi liklam pumnamak tapna mami samtharakle maite aikhoigi NAAT amade Chatnabi asi yamna phajaba langai amani mitou tamduna isagi phajakhraba Chatnabi singbu miraiba tawroisi aikhoigi NAAT amasung Chatnabi di aikhoina yokhatkadabani aigi aninga pamba mongda aikhoigi NAAT amasung Chatnabi na thaiduna thambagi thabak thadoktuna amata oibagi liklamda chatminarasi haina Minister HEIKHAM DINGO na makhatana phongdokhi thauram aduda Apal Kanglaipa President Moirang Mayum Baigya, Lainingthau Sanamahi Temple Board ki Vice President Vidyapati Senjam Amade, Organizing Committee Apal Kanglaipa Chairman Angomja Mainona Atoiba Mitunglen Singoina Saruyaki. Chatnabi si hoigi manglam chatta chananamba system mayam kanglon mayam masum gisi sum mami samdarakpa adi anoba mitop ki matok sum tamnarakpa se masi adi aki amog maktabu orsu fijang da tongan ba hoigi decoration yarakpa sigum basi adum thengnadam te masi thengne sigum mayam se hoi system amda leitar gadi hoi Chatnabi da adi hana chananami portu hoi madu chakolapagi matungina hongdo honjin semdok senmin ari tension ba khochen madu lakpadi adumakpu yang kahena migi matok tamakanda migi Chatnabi ma waiba dongna torpasidi masi khwaidagi hoigi leba asi laibak thibane na aigi thamoigi oi motu thamjabani aduna yari makhai di aigi chanaramba aigi NAAT aigi Chatnabi gi lilam makha chat targadi maduni hena su hena phajaba mo oigani na khalli maramdi hoigi maitai jati se khwaidagi phajagraba kaino da pukai da langai da adagi culture da adagi chakcha yu thakta yamna phajaba adugumba lamdam ama khangni mayam singthanariba state ama khangni aduna masigumba hoigi adugumba masagi sanskritri yam prakriti da adagi ipa ipugi hakdaktagi chanaramba masagi constitution leijaba masagi Chatnabi leijaba mayamsi mahalakanda atopagi matok tambasi yamna laibak thiningai ne irija singda sumai pijani